ꯍꯥꯏꯕꯒ ꯇꯧꯕꯒ ꯊꯣꯡ ꯊꯣꯡꯅꯥꯎꯕꯗꯨ ꯂꯣꯏꯔꯦ ꯑꯃꯨꯛꯇꯣꯏꯕ ꯗꯣꯡ ꯗꯣꯡ ꯊꯤꯜꯂꯒ ꯑꯀꯤꯕ ꯃꯇꯧ ꯀꯌꯥ ꯇꯧꯔꯛꯂꯤ ꯍꯦꯟꯔꯤ ꯈꯣꯏꯁꯨ ꯀꯤꯗꯨꯅ ꯃꯈꯣꯏ ꯇꯥꯁꯤꯜꯂꯒ ꯂꯩꯔꯤ ꯇꯣꯝꯕꯤꯗꯤ ꯂꯤꯟ ꯑꯣꯜꯂꯒ ꯂꯣꯟꯅ ꯆꯦꯟꯅꯕ ꯇꯧꯔꯛꯄꯗ ꯃꯃꯥꯡꯗ ꯑꯀꯤꯕ ꯁꯛꯇꯝ ꯑꯃ ꯐꯟ ꯆꯣꯡꯊꯣꯔꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯐꯠ ꯃꯥꯡꯈꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯇꯣꯝꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯁꯥ ꯄꯨꯝꯕ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯊꯛ ꯊꯛ ꯅꯤꯛꯂꯒ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯂꯤꯟ ꯍꯥꯏꯁꯤꯗꯕꯨ ꯊꯦꯛ ꯅꯧꯇꯅ ꯆꯠꯄꯅꯤ ꯑꯗꯨꯕꯨ ꯇꯣꯝꯕꯤꯗꯤ ꯃꯁꯥꯗꯨ ꯀꯤꯕꯅ ꯊꯨꯀꯠꯄ ꯍꯦꯟꯃꯟꯗꯅ ꯆꯨꯝꯇ꯭ꯔꯤꯡ ꯆꯨꯝꯅ ꯆꯤꯡ ꯆꯤꯡꯗꯅ ꯆꯠꯂꯤ ꯍꯧꯖꯤꯛꯀꯤ ꯁꯛꯇꯝꯗꯨ ꯍꯦꯟꯔꯤ ꯈꯣꯏꯗꯤ ꯎꯍꯧꯔꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇ ꯎꯔꯤꯅ ꯕꯥꯕꯥ ꯀꯩꯗꯧꯔꯒꯦ ꯊꯦꯛꯑꯒ ꯆꯠꯇ꯭ꯔꯤꯁꯦ ꯆꯩꯗꯧꯅ ꯇꯤꯡꯉ ꯇꯤꯡꯉ ꯆꯠꯂꯤꯁꯤꯕꯨ ꯊꯦꯛꯑꯒ ꯆꯠꯄ ꯀꯥꯎꯔꯕꯣ ꯇꯣꯝꯕꯤꯗꯤ ꯂꯤꯟꯒꯤ ꯁꯛꯇꯝꯗ ꯑꯣꯜꯂꯤꯕꯅꯤ ꯃꯄꯤꯒꯗꯨ ꯆꯗꯨꯝ ꯆꯗꯨꯝ ꯇꯥꯔꯒ ꯕꯨꯠ ꯃꯁꯛ ꯑꯊꯤꯕ ꯑꯃ ꯍꯧꯖꯤꯛ ꯊꯣꯛꯂꯝꯃꯦ ꯍꯦꯟꯔꯤꯅ ꯀꯩꯅꯣ ꯍꯥꯏꯁꯦ ꯕꯨꯠꯇ ꯃꯁꯛ ꯊꯤ ꯍꯥꯏꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯊꯤꯔꯒꯦ ꯍꯥꯏꯁꯦ ꯇꯣꯝꯕꯤꯗꯤ ꯃꯤ ꯑꯣꯟꯕꯁꯨ ꯅꯠꯇꯦ ꯆꯤꯡ ꯆꯤꯡꯗꯅ ꯆꯠꯂꯒ ꯊꯤ ꯌꯥꯝ ꯊꯤ ꯍꯥꯏꯁꯤꯅꯤꯀꯣ ꯑꯃꯨꯛꯇ ꯃꯥꯒꯤ ꯃꯁꯛ ꯃꯇꯧꯗꯧꯅ ꯇꯧꯕ ꯑꯩ ꯎꯗ꯭ꯔꯤ ꯑꯩ ꯌꯥꯝ ꯀꯤ ꯃꯥꯅ ꯊꯤ ꯍꯥꯏꯔꯤꯕꯁꯤ ꯌꯥꯝꯅ ꯑꯀꯤꯕ ꯑꯣꯏꯕ ꯁꯛꯇꯝꯗꯨꯗꯁꯨꯅꯤ ꯑꯗꯨꯕꯨ ꯑꯉꯛꯄꯒꯤ ꯅꯣꯡꯗꯝꯅꯤ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝ ꯑꯃ ꯇꯝꯊꯤꯔꯕ ꯃꯑꯣꯡꯗ ꯁꯞꯇ꯭ꯔꯒ ꯂꯣꯏꯅꯅ ꯈꯥꯛꯅ ꯅꯣꯛꯂꯒ ꯊꯣꯔꯛꯏꯕ ꯇꯝꯊꯤꯕ ꯑꯀꯤꯕ ꯁꯛꯇꯝꯗꯨ ꯃꯌꯥꯝꯗꯨ ꯀꯤꯕꯅ ꯂꯥꯎꯅꯔꯛꯏ ꯃꯥꯒꯤ ꯊꯣꯛꯄ ꯀꯥꯆꯤꯟ ꯑꯃꯗ ꯇꯥꯁꯤꯜꯂꯒ ꯂꯣꯏꯅꯃꯛ ꯂꯩꯅꯔꯝꯃꯤ ꯍꯦꯟꯔꯤ ꯀꯞꯄꯒ ꯕꯨꯠꯅꯦ ꯕꯨꯠꯇꯨꯁꯨ ꯃꯇꯣꯝꯇ ꯃꯁꯥꯗ ꯌꯦꯡꯖꯔꯒ ꯍꯥꯏꯔꯛꯏ ꯑꯩ ꯕꯨꯠꯅꯦ ꯑꯩ ꯕꯨꯠ ꯃꯥꯟꯗ꯭ꯔꯕꯣ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯌꯥꯝꯗ ꯍꯦꯟꯅ ꯀꯤꯈ꯭ꯔꯦ ꯎꯔꯤꯅ ꯁꯤꯗꯤ ꯕꯨꯠ ꯅꯣꯏꯗꯨ ꯅꯠꯇ꯭ꯔꯥ ꯇꯁꯦꯡꯅꯁꯨꯅꯤ ꯂꯥꯛꯏꯕꯗꯨ ꯕꯨꯠꯁꯤ ꯅꯣꯏꯅꯤ ꯍꯥꯟꯅꯅ ꯉꯥꯡꯅꯕ ꯁꯛꯅꯕ ꯌꯥꯕ ꯕꯨꯠ ꯅꯣꯏꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯕꯨꯠ ꯅꯣꯏꯁꯤꯗꯤ ꯒꯟꯖꯥꯒꯤ ꯕꯣꯝꯅ ꯍꯛꯊꯦꯡꯅꯅ ꯄꯥꯟꯈꯤꯕꯅ ꯃꯥꯁꯨ ꯖꯣꯅꯤꯅ ꯃꯀꯣꯛ ꯕꯦꯔꯥ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯅꯣꯏꯁꯨ ꯀꯣꯛ ꯕꯦꯔꯥ ꯂꯩꯈ꯭ꯔꯦ ꯃꯔꯝ ꯑꯁꯤꯅꯅꯤ ꯃꯥꯅ ꯇꯝꯊꯤꯕ ꯃꯌꯥꯝꯗ ꯀꯤꯍꯟ ꯈꯪꯍꯟꯕ ꯇꯧꯔꯛꯏꯕꯁꯤ ꯃꯨꯊꯤꯗꯤ ꯍꯥꯟꯅꯗꯒꯤ ꯂꯥꯏꯔꯣꯟ ꯇꯤꯂꯣꯟꯒꯤ ꯂꯝꯗ ꯀꯔꯤ ꯈꯪꯕ ꯃꯔꯝꯅ ꯆꯪꯁꯤꯜꯂꯛꯂꯒ ꯍꯩ ꯕꯨꯠ ꯅꯣꯏ ꯅꯪ ꯃꯐꯝꯁꯤ ꯊꯥꯗꯣꯛꯑꯒ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯅꯣꯏꯗꯨ ꯈꯥꯛꯅ ꯅꯣꯛꯂꯒ ꯌꯥꯝ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯃꯩꯀꯗꯨ ꯂꯣꯏꯅ ꯃꯨꯊꯠꯂꯒ ꯑꯀꯣꯏꯕꯗꯨ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯅꯈꯣꯏ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯑꯩꯅ ꯁꯥꯎꯔꯛꯑꯗꯤ ꯇꯣꯝꯕꯤꯗꯤ ꯃꯤ ꯑꯣꯟꯈꯤꯗ꯭ꯔꯦ ꯂꯤꯟ ꯑꯗꯨꯝ ꯑꯣꯜꯂꯒ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯌꯥꯝ ꯀꯤꯅ ꯀꯞꯂꯤ ꯇꯧꯔꯒ ꯑꯩꯗꯤ ꯌꯥꯎꯖꯗꯦꯀꯣ ꯑꯩꯗꯤ ꯃꯤ ꯅꯠꯇꯦ ꯂꯤꯟꯅꯤ ꯃꯨꯊꯤꯗꯨ ꯁꯥꯎꯅ ꯃꯥꯅ ꯉꯝꯕ ꯃꯟꯇ꯭ꯔ ꯖꯟꯇ꯭ꯔ ꯀꯌꯥ ꯇꯧꯗꯨꯅ ꯇꯥꯟꯊꯣꯛꯅꯕꯒꯤꯗꯃꯛ ꯀꯟꯅ ꯇꯧꯔꯛꯏ ꯑꯗꯨꯕꯨ ꯅꯣꯏꯗꯤ ꯒꯟꯖꯥꯒꯤ ꯕꯣꯝꯗꯨꯅ ꯍꯛꯊꯦꯡꯅꯅ ꯃꯁꯥꯗ ꯌꯦꯛꯈꯤꯕꯅ ꯀꯣꯛꯇꯨ ꯄꯨꯔꯥ ꯂꯩꯈꯠꯈ꯭ꯔꯦ ꯃꯥꯒꯤ ꯋꯥꯈꯜꯁꯤꯗ ꯃꯤꯉꯣꯟꯗ ꯀꯤꯍꯟꯕ ꯈꯪꯍꯟꯕ ꯑꯗꯨ ꯉꯥꯛꯇ ꯉꯥꯏꯔꯦ ꯍꯩꯔꯤꯕꯁꯤ ꯃꯨꯊꯤꯅ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯜꯂꯕꯁꯨ ꯀꯥꯟꯅꯕ ꯂꯩꯇꯦ ꯅꯣꯏ ꯃꯥꯒꯤ ꯁꯛꯇꯤ ꯁꯤꯖꯤꯟꯅꯔꯒ ꯅꯥꯀꯟꯗ ꯂꯩꯕ ꯄꯣꯠ ꯆꯩꯁꯤꯡꯗ ꯄꯥꯏꯍꯜꯂꯒ ꯃꯨꯊꯤꯗ ꯑꯦꯇꯦꯛ ꯇꯧꯅꯕ ꯇꯧꯔꯛꯏ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯒꯥꯔꯤ ꯃꯃꯥꯏ ꯆꯨꯝꯕꯗꯧꯅ ꯔꯤꯃꯣꯠ ꯒꯦꯝ ꯁꯥꯟꯅꯕꯗꯧꯅ ꯂꯩꯔꯒ ꯃꯨꯛꯑꯒ ꯇꯣꯝꯕꯤꯒꯤ ꯃꯊꯛꯇ ꯇꯥꯍꯟꯅꯕ ꯇꯧꯏ ꯃꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯍꯦꯟꯔꯤ ꯃꯃꯤꯠ ꯂꯥꯎꯊꯣꯛꯑꯒ ꯌꯦꯡꯉꯤ ꯀꯩꯅꯣ ꯃꯥꯒꯤꯁꯦ ꯔꯤꯃꯣꯠ ꯒꯦꯝ ꯁꯥꯟꯅꯕꯗꯧꯅ ꯃꯈꯨꯠꯁꯤꯅ ꯃꯃꯥꯏ ꯆꯨꯝꯗꯅ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯇꯞꯅ ꯄꯨꯔꯛꯏ ꯃꯥꯅ ꯃꯨꯛꯇꯅ ꯃꯃꯥꯏ ꯂꯩꯗꯅ ꯄꯨꯔꯛꯏꯕꯁꯤꯡ ꯑꯗꯨ ꯁꯣꯏꯗꯅ ꯃꯈꯥꯗ ꯇꯥꯈꯤꯔꯝꯃꯤ ꯅꯣꯏ ꯃꯌꯥ ꯆꯤꯛꯂꯒ ꯁꯤꯠ ꯑꯃꯨꯛ ꯂꯥꯎ ꯈꯣꯡꯂꯒ ꯃꯨꯛꯇꯅ ꯇꯧꯔꯒ ꯄꯣꯠ ꯆꯩ ꯑꯔꯩꯕꯒꯩ ꯈꯣꯝꯕꯗ ꯅꯥꯀꯟꯗ ꯂꯩꯔꯝꯕ ꯐꯤꯔꯣꯟ ꯆꯥꯂꯣꯟ ꯃꯆꯥ ꯃꯁꯨꯒꯨꯝꯕ ꯐꯣꯟꯒꯨꯝꯕ ꯑꯌꯥꯡꯕ ꯄꯣꯠ ꯉꯥꯛꯇ ꯂꯥꯛꯏ ꯈꯤꯇꯪ ꯂꯨꯝꯕ ꯄꯣꯠ ꯑꯃꯠꯇ ꯂꯥꯛꯇꯈꯩ ꯎꯔꯤꯅ ꯑꯩꯒꯤ ꯈꯪꯒꯥꯎ ꯃꯆꯥ ꯌꯥꯎꯈ꯭ꯔꯦ ꯍꯦꯟꯔꯤꯅ ꯀꯔꯤ ꯕꯨꯠꯅꯣꯅꯦ ꯃꯤꯒꯤ ꯄꯣꯠ ꯆꯩꯁꯤꯡꯁꯤ ꯃꯥꯅ ꯒꯦꯝ ꯁꯥꯟꯅꯕꯗꯧꯅ ꯊꯦꯛꯇꯅ ꯀꯣꯏꯗꯅ ꯁꯥꯟꯅꯔꯛꯏꯁꯤꯅ ꯅꯣꯏꯅ ꯄꯣꯠꯁꯤꯡꯗꯨ ꯃꯨꯊꯤꯗ ꯂꯣꯏꯅ ꯂꯪꯁꯤꯜꯂꯛꯏ ꯃꯟꯇ꯭ꯔ ꯁꯣꯜꯂꯒ ꯕꯨꯠ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯕ ꯃꯨꯊꯤꯗꯨ ꯐꯤꯔꯣꯟ ꯆꯥꯛꯂꯣꯟ ꯀꯌꯥ ꯄꯣꯠ ꯆꯩꯁꯤꯡ ꯃꯊꯛꯇ ꯂꯪꯁꯤꯜꯂꯛꯄꯗꯨꯗ ꯀꯤꯕ ꯄꯥꯈꯠꯄ ꯃꯤꯄꯥꯏꯕ ꯄꯣꯛꯀꯗ꯭ꯔꯥ ꯈꯜꯂꯝꯕꯅꯤ ꯀꯤꯕꯗꯤ ꯂꯥꯏꯔꯗꯅ ꯍꯔꯥꯎꯅ ꯍꯩꯃ ꯀꯩꯅꯣ ꯁꯤꯗꯤ ꯁꯦꯀꯦꯟ ꯍꯦꯟ ꯅꯠꯇ꯭ꯔꯣ ꯈꯔ ꯈꯟꯍꯧꯒꯦꯅꯦ ꯑꯩ ꯑꯁꯤ ꯍꯥꯏꯔꯒ ꯆꯤꯡꯈꯠꯇꯅ ꯌꯦꯡꯂꯒ ꯂꯩꯔꯤ
Tombina Oh loidedana Ipung Mahadeva Pumnamak loide Urina Loibaga laire lin baba mi olo Noi di tamthirava saktam amagaloinana leidiba pochei singdu khomjilaga thomjila I mayamda hanaba hekta horai Henry khoisu khangba ngamlak trabudagi kochen cheli thong hanglaga thokna phonnabasu ngamlamde Noina ngasi din khoi loina sibatare amatte ngaroi James khoisu thongdu thillaga lawi Toro tabro kara lege tongsang Johnny Henry na Newton gyan manglaga leiridu gyan taraknava hogdoknava kanna honari Uri di angang naga oire kappaga Aikhoi sirani thongju tugayo Noi di amukto veloire mabu maithiba piba ngamnava kanasu leitre khana harauri Tombi amadi muthina su karisu tobu ngamlamde khanghaudana aingba nungsitki sahum ama lai aduga yamna hova khonjelda helicopter gi makol tarai unglaga lakpagi James na kaino helicopter gi makol natro imung sida paisil isia lan loirabdai gi kanbala ijalo Henry na mane police la imale film loirabdai gi lakpado noi su karai danu haina koilei leiraka yenglai kadi makol asidia film ga namdoi jatla Haiba fawu loidringai thongdu mapalomdagi thok launa kokhairei aduga picture makoki masamsingdu unglaga khoiren masa panbadawna paisilai picture gi masamgi sahumdu yamna kanmanbana mayamdu loina humdoaga paithoknei uridi piknaga pikpaga paithoklaga thongnauda nappaga yanduna lei ai thongnauda paidore mayam ayamda phao ai sirani noidi picture gi helicopter gumba samgi sahumda moit pangba ngamda namfuda panglaga masidi kaina he aigi mita nuksit mayam kamsle Henry di wadi vamduda sauna laurai hai sabavi mit ka siadre isaga siloine pairine nasamdu mai thaura picture masamdu fadat kafaga wanglauna pairaga Kari noni nakoi thawai kan bidaga ingon unsilaga khana hore isna James na Toro yare nasamdu mai thajingai da amukta lepo aduga noise amukta phudalaga thakose picture su mana pairi fadu lepnava haina tawfada kaya khuloi dabdagi phadrat launa khangpai pai khalappada makok tu kok launa yesin kre aduga makhara tarai makok tu yaikhifadagi I khara thorai picture na Ayuma, ay siri. Urina, aya, picture si ito Picture, kaday dano hayna, lukhamda makutu maraga, yeng luvada, itairak padagi, masadu pakat kiduna, lektarai, aduga. Ito Nanghode, noy-noydu, fatfaislai, aduga, picture bu namagathami. Ay ngonda, usit taw no hayna, ay na hydra. Picture su, Masam afava duga chombuga fanbuga loire amuktoiva kari phibam no khangde nanda nanthoklavadi haina khanduna hotnari noidu ngakna masidi yongni ne pura tombina chelawrase ekoi amuk Henry du sauna kaino man tawsya mayam che amukti yengo mana lin olga leirga muthina natai chavalin nati sumbu khudong thiwala aga Mana kan kadavda mana hana lotkre Tombi su sawgalai Nangna ibu panabiu haije nathausu nate Anidu oina khatnavadu horakpada Henry khoisu ikavada loire Kaino pupu khoi khura khoine tawrisiba Ekoina tawdoriba thabaksi khangba natro noi Urina butka laktana langkhone chetoro Picture su noibu muknava kaidawva tawbadagi mana ngamtuna Noi mokoi mayam changlaga tan kirami Noi sauna maya chiklaga khangni tina nakoi mata lemna khak tharoi aiselin nama ni uge Noi hek han kivaga Henry na hogolo kharathuna aikoi gi mission haudri tamuchogi ka da kaida kari leiri havdo yengorse picture na ai koksia practice khara tawdradi yaroi maramdi ai break phaba kai do basya amta hidriye
Henryna kaino nangi koktubu mechin ka pan bra se Pictru nofet tawraga nungsiba mityang amata irang puba minokti yenglaga hoi haiba matagum mangak tunomi adu ubda Henryna thina nganglai sakta siga chathoyada mityang na yengna ludriba Tombi su ngasai lin olga laifutu hojikta mi olaklaga Pictru nangi samdu khara seksilu natradi amuk mai thajakhini he asumna makoisu mapanda thorai adubu ngasai ge adumaina lei makhoi kainu haiwa khangdaba amana masada gyan tadana manglaga noagana yamna nokpa aduga kaplagana yamna kappa tawtana leirami kanana kaidori haiwa amata yengdana Henry khoisu leima acho khoi ka tamna prap sangsilai James na nipa upu kai si somta hango Henry na sidale riva upu nung pusida hekta khoi pawungi property gi maramda amadi aron atu amata sidale rong ti muthina adudi karai dale ram gani Henry na yam secret oiva oima season 1 da Newton gi secret room ama leiva adumna season 2 da su rek ama chingthoga maningda aron bathong amada leirivuka adu uvada ataidusu ngakpa amaga loinana yenglai Henry room adugi kotu namaga thongdu hangdoga changlai adubu angakpagi masakni ka manung aduda oiramiba adu sana lupa sel amadi pochai fajava kaya atangwa pumnamak leirami James na as nipa si mayam sidi nangda natana nangi na chana suna fawba chava thakpad loisinba ngamaro he Henry na sidi mamingine aikhoigi bank ka thamiba sidi hai kan devo James na lut oina chatlase ai na haidudi noina kiraga makoina sumna ngangnari ngai talaktuda somda ka manungda makol khar tarai makol du Pictrunadi tab maramna leithoga yenglakpada marum amada kanagumba ma lummaga leibudu uthokure Pictru matomda changsilaga kanano haina yenglai adugadi ye Christian lummaga leiramli manatonda marks ama upaga karigumba khara pairaga leirambadu uvuda ngakna Pictruna nang ngakpasu tavni karamna mana marks upamiba yumsita leiriva mi khudingna gyan tadana normal da leitraga mana karamna kamdawna khangduna marks upiba ye Christian Pictrubo khangsin chingsili Pictrusu yam kanadi natavida tapna ima Henry khoisu karino haina leithoga yenglai aduga toro kaidore khumlaktabaduda chutkhramalini makoisu thoidokpa khudong thiwa thoklamgani haiwa khalude makoina karino che chang khara koithi thiraga puthorai adubu tasengbadi makoigi che chang singdu duplicate ngaktani asengbadi makoina laktringaida ngai hakke mamangda loina lokthokhrabani makoisu adudi karisu khangbanate aduga locker macha ama leibdu hangdorakpada manungda Pictruki mama khoi halaga mulakwa yai adusu yauduna leirami Tombi adu ufda machindu phipi kamlai aduga jagoiga thek nouraga saba horai muthi khoidi tawraiba maongduda kaidawravano kari maramgino haiwa khangde Urina dance yam haye madi Tombina masigi yaisi aigi ibungu siba mahadevda katlavadi onthokna nungai khranida asi haina yam thuna changsilakga yai adu tap pairaga mayada ummaga yosinki Henry khoisu khambaga nanghobuja nate Tombidi lin olaga yotpada kaimta tawdabagi wani mi olavanina man yosinki wadu pallaga leithokre wangangba ngamboi ngamdaboi tawraga sangom ai pule kanarumta sangom glass amta puro hai mahi oirasu yai James to sauna kaino khurali nang tawrisya kaino yaidubu proper yosinkhre achapu sunate aduga hai mahi kaina Henry na pele awoiba tawrisi ngo hura kainomta pithaga hatke dum halo Tombina kari aibu hatpa kaina nang oina hatke aina Urina Pabelin se mathi 5 da soidana yaurani magi se ai khange Tombina kaino awoi bro haise Urina
ꯑꯩꯗꯤ ꯅꯍꯥꯟꯋꯥꯏ ꯍꯋꯥꯏ ꯃꯔꯨ ꯀꯁꯦ ꯄꯨꯝꯅ ꯄꯨꯝꯅ ꯌꯣꯠꯄꯗ ꯃꯄꯨꯝ ꯌꯥꯎꯔꯛꯑꯦ꯫ ꯍꯦꯟꯔꯤꯅ ꯌꯥꯔꯦ ꯆꯤꯟ ꯊꯤꯔꯛꯀꯅꯤ ꯀꯣꯛꯅ ꯀꯣꯛ ꯁꯥꯕꯅꯦ ꯊꯣꯛꯑꯁꯤ ꯂꯥꯛꯑꯣ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯇꯥꯔꯦ꯫ ꯍꯦꯟꯔꯤꯁꯨ ꯍꯥꯊꯨ ꯊꯣꯔꯛꯏ꯫ ꯇꯟꯖꯥꯗꯨꯗ ꯄꯤꯛꯇ꯭ꯔꯨ ꯌꯦꯀ꯭ꯔꯤꯁꯟꯒꯤ ꯀꯥ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯄꯒ ꯃꯄꯥ ꯆꯞ ꯆꯥꯅꯔꯨꯔꯦ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯁꯛꯐꯝꯗ ꯃꯪꯂꯒ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯍꯦꯟꯔꯤ ꯆꯤꯡꯅꯅ ꯇꯣꯔꯣ ꯅꯪ ꯀꯥꯏꯗ ꯆꯠꯂꯨꯒꯦ ꯉꯁꯥꯏꯗꯒꯤ? ꯄꯤꯛꯇ꯭ꯔꯨ ꯃꯄꯤ ꯏꯔꯥꯆꯦꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯉꯛꯇꯨ ꯍꯥꯏꯔꯛꯏ꯫ ꯖꯦꯝꯁꯅ ꯄꯤꯛꯇ꯭ꯔꯨ ꯀꯩꯗꯧꯔꯒꯦ ꯐꯖꯅ ꯍꯥꯏꯌꯣ ꯀꯞꯄꯤꯔ ꯅꯪꯒꯤꯗꯣ? ꯄꯤꯛꯇ꯭ꯔꯨ ꯇꯨꯃꯤꯟꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯦꯟꯔꯤ ꯈꯣꯏꯁꯨ ꯀꯔꯤꯁꯨ ꯍꯥꯏꯅꯗꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯀꯃꯟ ꯔꯨꯝꯗ ꯌꯧꯔꯛꯄꯗꯗꯤ ꯉꯁꯥꯏꯗꯒꯤ ꯅꯣꯔꯃꯦꯜ ꯑꯣꯏꯗꯅ ꯑꯆꯧꯈꯣꯏ ꯃꯥꯒꯤ ꯋꯥꯈꯜ ꯑꯃꯃꯝꯗ ꯂꯩꯍꯧꯕꯗꯨ ꯍꯧꯖꯤꯛꯇꯤ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯕꯒꯨꯝ ꯃꯀꯣꯛꯁꯤꯡꯗꯨ ꯄꯥꯏꯔꯒ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯑꯆꯧ ꯌꯥꯝ ꯇꯞꯅ ꯏꯕꯨꯡꯉꯣ ꯃꯆꯥ꯫ ꯍꯦꯟꯔꯤꯁꯨ ꯃꯁꯥꯗꯨ ꯊꯛꯀꯠꯄꯣꯏ ꯀꯩꯕꯣꯏ ꯍꯥꯎ ꯄꯥꯕꯨꯡ ꯇꯥꯏ꯫ ꯑꯆꯧ ꯉꯁꯥꯏꯗꯒꯤ ꯎꯔꯨꯗꯦ ꯃꯅꯤꯡꯗ ꯎꯔꯤ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯉꯛꯅ ꯃꯃꯤꯠꯇꯨ ꯅꯩꯔꯒ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯀꯅꯥꯅꯣ ꯃꯥꯗꯤ? ꯍꯦꯟꯔꯤꯅ ꯃꯥ ꯍꯥꯏꯕ꯫ ꯑꯆꯧ ꯇꯞꯅ ꯍꯧꯒꯠꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯀꯣꯛ ꯍꯦꯟꯅ ꯉꯥꯎꯈꯤꯗꯨꯅ ꯑꯃꯨꯛ ꯐꯝꯊꯔꯒ ꯂꯩꯈꯤꯔꯝꯃꯤ꯫ ꯖꯦꯝꯁꯅ ꯎꯔꯤ ꯈꯣꯏ ꯇꯣꯝꯕꯤ ꯈꯣꯏ ꯑꯣꯟꯁꯤꯜꯂꯒ ꯆꯠꯂꯣ ꯄ꯭ꯔꯞ ꯀꯥ ꯃꯅꯨꯡꯗ ꯑꯃꯨꯛ ꯈꯪꯈ꯭ꯔꯅꯤꯌꯦ꯫ ꯂꯩꯃꯁꯨ ꯎꯔꯗꯨꯅ ꯀꯅꯥꯅꯣ ꯃꯈꯣꯏꯗꯤ? ꯍꯦꯟꯔꯤꯅ ꯏꯪꯒꯤꯠ ꯇꯧꯔꯒ ꯃꯈꯣꯏ ꯃꯈꯥꯗ ꯂꯨꯝꯃꯒ ꯂꯩꯅꯕ ꯍꯥꯏꯔꯛꯏ꯫ ꯇꯣꯝꯕꯤꯒ ꯎꯔꯤꯒꯅꯁꯨ ꯃꯈꯥꯗ ꯄꯥꯛꯊꯔꯒ ꯂꯩ꯫ ꯂꯩꯃꯅ ꯑꯃꯨꯛꯁꯨ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛꯇ ꯃꯈꯣꯏ ꯑꯅꯤ ꯂꯩꯔꯝꯕꯗꯨꯕꯣ? ꯍꯦꯟꯔꯤꯅ ꯈꯪꯗꯕ ꯁꯥꯔꯒ ꯀꯩꯕꯨꯅꯣ ꯂꯩꯇꯦꯗ ꯀꯥꯏꯗꯩ ꯃꯈꯣꯏ ꯑꯅꯤꯅꯣ? ꯑꯆꯧꯅ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯎꯈꯤꯗ ꯑꯩꯒꯤ ꯃꯤꯠꯅꯔ ꯈꯪꯗ꯭ꯔꯦꯅꯦ꯫ ꯍꯦꯟꯔꯤꯅ ꯑꯣꯏꯔꯝꯅꯤꯌꯦ ꯄꯥꯕꯨꯡꯒꯤ ꯃꯤꯠꯅ ꯅꯠꯇ꯭ꯔꯅꯦ ꯖꯦꯝꯁ? ꯖꯦꯝꯁꯅ ꯍꯣꯏ ꯃꯥꯅꯤ ꯀꯅꯥꯝ ꯂꯩꯇꯦ꯫ ꯇꯟꯖꯥꯗꯨꯗ ꯇꯨꯡꯗꯒꯤ ꯀꯅꯥꯅꯣ ꯂꯨꯝꯃꯒ ꯂꯩꯔꯤꯁꯦ ꯍꯨꯔꯥꯟꯕ ꯂꯥꯛꯄ꯭ꯔ ꯅꯣꯏ ꯄꯨꯂꯤꯁ ꯀꯧꯒꯦ꯫ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯍꯦꯟꯔꯤ ꯈꯣꯏꯁꯨ ꯂꯣꯏꯅ ꯌꯦꯡꯂꯛꯏ꯫ ꯇꯨꯡꯗ ꯌꯦꯀ꯭ꯔꯤꯁꯟ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯇꯥꯃꯣꯆꯣ꯫ ꯌꯦꯀ꯭ꯔꯤꯁꯟ ꯄꯤꯁꯨꯝ ꯑꯅꯤ ꯁꯨꯛꯂꯒ ꯀꯅꯥꯅꯣ ꯃꯈꯣꯏꯁꯦ? ꯍꯦꯟꯔꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯨꯝꯐꯝ ꯈꯪꯗ ꯑꯩ ꯖꯦꯝꯁꯅ ꯐꯠ ꯈꯨꯝꯂꯛꯏ ꯊꯥꯡ ꯇꯥꯒꯤ ꯑꯣꯖꯥꯅꯦ꯫ ꯊꯥꯡ ꯇꯥꯒꯤ ꯑꯣꯖꯥ ꯍꯥꯏꯗꯤ ꯀꯔꯤꯒꯤꯅꯣ ꯅꯣꯏꯗꯤ? ꯖꯦꯝꯁ ꯍꯦꯟꯔꯤꯗ ꯌꯦꯡꯂꯛꯏ꯫ ꯍꯦꯟꯔꯤꯅ ꯑꯩꯈꯣꯏ ꯈꯔ ꯇꯥꯛꯄꯤꯅꯕ ꯀꯧꯕꯅꯦ ꯁꯨꯝ ꯍꯩꯅꯤꯡꯗꯅ꯫ ꯌꯦꯀ꯭ꯔꯤꯁꯟꯅ ꯇꯣꯝꯕꯤ ꯈꯣꯏꯗ ꯌꯦꯡꯂꯛꯄꯗ ꯑꯅꯤꯗꯨꯁꯨ ꯍꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯉꯛꯀꯗꯨꯁꯨ ꯍꯥꯏꯔꯛꯏ꯫ ꯌꯦꯀ꯭ꯔꯤꯁꯟ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯂꯒ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯩ ꯑꯗꯨꯒ ꯌꯨꯝꯁꯤꯗ ꯍꯨꯔꯥꯟ ꯂꯣꯟꯅꯥꯒꯤ ꯊꯕꯛꯀ ꯇꯧꯔꯝꯃꯗꯤꯀꯣ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨꯍꯦ ꯅꯪ꯫ ꯑꯁꯤ ꯍꯥꯏꯔꯒ ꯌꯦꯀ꯭ꯔꯤꯁꯟ ꯆꯪꯈꯤ꯫ ꯍꯦꯟꯔꯤ ꯁꯥꯎꯅꯤꯡꯅ ꯃꯆꯤꯟ ꯈꯨꯝꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯖꯦꯝꯁꯅ ꯈꯥꯝꯃꯤ꯫ ꯍꯦꯟꯔꯤꯁꯨ ꯁꯥꯎꯅ ꯃꯥꯒꯤ ꯀꯥ ꯃꯅꯨꯡꯗ ꯕ꯭ꯔꯞ ꯆꯪꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯄꯤꯛꯇ꯭ꯔꯨ ꯅ꯭ꯌꯨꯇꯟꯒꯤ ꯀꯥ ꯃꯅꯨꯡꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯒ꯭ꯌꯥꯟ ꯃꯥꯡꯅ ꯂꯩꯔꯤꯕ ꯅ꯭ꯌꯨꯇꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯀꯣꯛꯇ ꯏꯁꯤꯡ ꯈꯔ ꯊꯥꯏ ꯑꯗꯨꯒ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯛꯏ꯫ ꯉꯁꯥꯏ ꯃꯥꯅ ꯊꯣꯔꯛꯄꯗ ꯌꯦꯀ꯭ꯔꯤꯁꯟꯒ ꯊꯦꯡꯅꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯄꯤꯛꯇ꯭ꯔꯨꯕꯨ ꯌꯦꯀ꯭ꯔꯤꯁꯟꯅ ꯈꯪꯆꯤꯡ ꯆꯤꯡꯁꯤꯜꯂꯤ꯫ ꯄꯤꯛꯇ꯭ꯔꯨꯁꯨ ꯄꯥꯈꯠꯄ ꯀꯩꯕꯣꯏ ꯏꯃꯥ! ꯋꯥꯍꯩ ꯑꯅꯤꯔꯛ ꯁꯨꯕ ꯅꯪꯗꯅ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯆꯤꯟꯗꯨ ꯃꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯅ ꯃꯈꯨꯠꯇꯨꯅ ꯃꯆꯤꯟꯗ ꯊꯝꯂꯒ ꯏꯪꯒꯤꯠ ꯇꯧꯏ꯫ ꯄꯤꯛꯇ꯭ꯔꯨꯁꯨ ꯀꯤꯕꯣꯏ ꯀꯩꯕꯣꯏ ꯇꯨꯃꯤꯟꯅ ꯂꯩ꯫ ꯌꯦꯀ꯭ꯔꯤꯁꯟꯅ ꯇꯟꯖꯥ ꯌꯦꯡꯂꯒ ꯄꯤꯛꯇ꯭ꯔꯨꯕꯨ ꯃꯥꯒꯤ ꯀꯥꯗ ꯄꯨꯊꯣꯛꯈꯤꯔꯝꯃꯤ꯫ ꯌꯦꯀ꯭ꯔꯤꯁꯟꯅ ꯄꯤꯛꯇ꯭ꯔꯨꯕꯨ ꯃꯥꯒꯤ ꯀꯥ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯒ ꯅꯝꯖꯥ ꯅꯝꯊꯦꯛꯅꯕ ꯍꯣꯠꯅꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯄꯤꯛꯇ꯭ꯔꯨꯅ ꯆꯦꯟꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯌꯦꯀ꯭ꯔꯤꯁꯟꯅ ꯅꯨꯄꯥꯅꯤꯅ ꯃꯁꯥ ꯀꯟꯕ ꯍꯦꯟꯕꯅꯤꯅ ꯂꯥꯛꯆꯔꯝꯃꯤ꯫